Pause de yumpum uibamer uibapau khara update taujari. Narendra Modi na seng lem na yenduna cara helandriba. Vaccine lem na kaptuna laitat asi hantaliba asika yang labasu. BJP da vote biba adum yanarabani beren. Manipur da BJP lengak lak padagi mihan mi phone ban blockade hantare amati miam no midang gi matam da nuai na tumba fangle. Sel khara yauraga lambi satpagi aki palaitre. Marmadun makhata na BJP lengak amuk lak laga. Makatana BJP lengak amuk lakna dapat BJP da bot piraje. Moirang da Fairin bam Prithviraj po Mikhal da mai pakan piraku an Manipur ge. Minister en berena fangdokre. Wafam masi pangpu kadoriba tarakan ithoi suba Manipur Legislative Assembly election kamari laina na moirang kendra da BJP gi Manipur eriba en Prithviraj ge election gi firan singkat bagi thorong kamari laina na moirang singkai lambak da pangthok fa miam gi mifam da mahna fangdora kibane. Malam bakatan hai kibada handak COVID laisit ki wana rapa matamda India ki Prime Minister Narendra Modi na senglem na yenduna sarai helan tripa vaccine lem na kaptun laisit ase handa liva asika kyang lau basu BJP da board piba adum yana rabani ana fawdoke tharo madu da saru yakiva Assam ki Minister Hemanta Biswa Sarman hai Prithviraj ase yamna na oiriba rajniti tawba afabana amane marabas na mangon da vote pi no barang kendra se chokotpa kendra wella si aike Taruh mata BJP ki spokesperson Dr. Samit Patra, BJP barang mandal ki president Saukadali Amade, atai BJP ki lusing pa kya susarug ake. Nagala marom da Congress na Manipur ki loan puari amade culture ngakani Rahul Gandhi. Ngasi no magi kongset da impan da thuklaki ba AICC ki makok thongba lusing ba Rahul Gandhi na Congress na Manipur ki loan puari amade culture ngak tu na thangwani hana phangbokre. Ngasi hapta kanglei bungda pang thoki ba miyam ki mifam atu da bhana makhatara dun ai. BJP lengak lak padagi makwagi vision when India that lay state kuting bagta namfu sasan tawdra amato waibu loan amati lainin chathana honari masidan tan maram chathana GST lawduna amadi demonetization tawduna small scale industries tawriba miyoi singdagi hingan miyoi singki hingna na balambi thatat pane loina na congress na lawbi singda ahen ba mihing sang baga loina na horticulture tharomabde food processing industries tingkatuna thabak phangdaba miyoi sing thabak pi na honagani aike Atopa editorial gi kalam amadana lanfam nate Mikhal ne February 25 amasung lakliba Mars magata tangkak anirak thok na fang thokadoriba tarakan dithui supa Manipur Legislative Assembly Mikhal ase lanfam semgana banate Democracy da miam gi phep khanjata da miam gi oiba afaba lengak lingna da pang thok Mikhal ne Mikhal gi mak oina da kendra ayambada thorakliba hingsa gi thawduk wathok kyamarum asna pang thokadoriba Mikhal ase free and fair oiroi dawribra haibagi nungnangba amati miam da fokhale hingsa gi thawdu wathok marakta security gi akan basikring thorang ka loina na Mikhal de adumak pangthoki gane Mikhal loikrabasu ungkan adu adumak laiga dawribra asi miam maraktani Mikhal loikrabasu ungkan adu adumak laiga dawriba asi miam maraktani Mikhal gi mak oina na thokleba hingsa gi thawdu wathok singda yani mi painingai ohilaglibadi nongoi marang kaida sinarakba asine nongoi vairaga kangbu naina na bidang athing bada khul da Changdun minai ki thong kya left na satharakli kendra khara dadi pangthok kadoriba Mikhal asi voters in apam pamirep khan bagi mahuta lanphan oina semko tuna aikoi masal gi marakta hena nungsina dana bagi thong sing satharakli sathari vengsa gi thong sing asi Mikhal gamari laina bani mirep oiribasina Mikhal da mai pang na bkhona bada nongmai gi sakti sina dun mahaki lamba oiriba mirep gi workers na punsi temsen arapa amade lanthum kyamrom amanga ta thokana na basa tharakpa lalong amani haiba asimadi mayak sengle democracy gi wan dok leina miam gi mihut maning tamna khanjaba ngamna na bagi namba free and fair oiva Mikhal wanan ba election commission of India na thorang kyamrom blokale thorang singa sida license nongbai sing khongat ba security gi ahover lehentana law and order gi thabak thorom sim pangthokwa asi jo amane election commission of India gi instruction sing asi Mikhal pangthokliba state sing chief electoral officers na yengchinona thabak waina fai khale Chief Electoral Officer Manipur gi maike de kilap khalakliba Mikhal gamari lena ba section thorang da license tongoi khongat pa asisu amane atopa Manipur da Mikhal pang thukada bando bit khani dangai se laklaba for the license tongoi ma fung phana lakot pangam da ba laibak thibane Mikhal gi mang edana thokle hingsa gi thokdok sing thasinari ba nongoi singa se police na phagat pa leitre kana gumbasan license tongoi fire ga Mikhal gi madam da nongoi sin da tuna namfo apu gi thong sa tharak lafra angningai oirakle license nongoi fire ga lebaki law and order da akai ba pibadi asumba khong thang oiroi Security force na ngaksen thaurangi thabak kangkhat pa khakna tana pangthok kadoriba Mikhal asi miam gi mute khana nabani haibasni maru oiriba se
मियाम मरकदा लानफम सेमनदब नते हाइबा मिरेप ओइरिबसिंग अमदि मिरेपकी हक्सिनबो वर्कर्स मतम चुपदा काउदब चुंगने इंगतफ मिखल पांगथोपना लेबा मियाम की हेना याइफाबो ओइगने अतोप पाउ अमदना फंगफम थोकव सेनफम सिंग मार्च तना मंगागी मनुंगदा पिथोकफियो ग्रो मणिपुर टीम GMT की शेयर होल्डर सिंग फंगफम थोकव सेनफम सिंगलाक इबा मार्च तना मंगा फावगी मनुंगदा पिथोकफियो आइन फाइनेंस ग्रुप असिकी शेयर होल्डर सिंग पांगथोकिबा मीटिंग द लौकिबा रेजोल्यूशन नंबरी लेनबा सिंगे पौनिंग सिंगसे लागली शेयर होल्डर सिंग थारिबा मतम असि फावगी मनुंगदा सेनफम सिंग पिथोकत्रबदि GMT की चेयरमैन P माइकल अमसुंग GMT की मखादा सेमकिबा JSC अनि हाबदि ग्रेवेंसेस रिड्रेशन फोरम अमदि एडवांस गवर्नेंस कमिटी की थौफुबसिंग की मदक्ता FR फालगनी हना फाइनेंस ग्रुप असिगी शेयर होल्डर ओ सुरजितना सेक्शन क्वा थमलगे ngasi kaichamtong irom pukri mapan da pangto papawgi mifam amada surjina GMT asi lona yadaba Ponzi scheme chalaire and Englishing and Ikun Matoigi Meta the Muna Wakalapati group asi Marai Chai Tarakibane group asi chalaivada Athingba Labada Gizze ACCM Duna Sahi asi Mastara Fawaki Marunda shareholders from Tokwa Senpam Singh Handokwa Hinazi AC Amdi Chairman Michael Galasai Taunaki Tanaki Matam Josalakaba Fawda ZSC Adiasin to middle license kiva license kiva shareholders in a from Pangtu Tonamakata Lakota Kontang Sing Tanaki Karigamba JSC ani asigi mihutching asina mapagi khotong chaba logduna Michael ki property amade digital asset da khutising lamlabade ngakfi bangamloi namthak tawduna hatfi khraba shareholder sing asigi fangpam tokpa sanpam alana da hona badalinga na mateng pangbiyu aina magna fangdoke BJP di Congress kumna democracy khongkhong na de longpo nganba Hando Congress की MP Joyram Ramesh na Manipurda BJP की सरकार लापदा की डेमोक्रेसी खोंखोंग रे एना फोंतो की बादु तासेंग लाइबक थीबा अमसुंग की पम याव द पवा फमने BJP दी कांग्रेस पार्टी गुम द डेमोक्रेसी खोंखोंग द पार्टी नते एना BJP मणिपुर प्रदेश की स्पोकपर्सन एडवोकेट एस नोंगपोकान बद ngasi थंबाल सालिन द पांगथो की बा पावबे मिफम अमदा फोंदोकरे मानम बखा ता हाई की बद कांग्रेस ना BJP के संगतम न द डेमोक्रेसी नैना बा हक लेते भारत मतम साना शासन तौर की बा कांग्रेस द डेमोक्रेसी खोंखोंग न लागले कांग्रेस की लुसिंग पी इंदिरा गांधी ने मिखल द माइथीफा नत्रगना आरानबा तौबदगी एलाबर हाई कोर्ट नमहा के मिखल की फलदु सनहनखिदबदगी प्राइम मिनिस्टर इंदिरा गांधी ने सरकार फाइबा यादबदगी नमदन इमरजेंसी लाउथोक्तन डेमोक्रेसी खोंगाउन द लैपा कसिगी मियाम अवाबा पीखिबने BJP की लुसिंग क्या बु फारग जेल द थमखिबनी असिंग कांग्रेस पार्टी की MP जोयराम रमेश ना BJP द मराल सिदुन डेमोक्रेसी के मरम द वांगांगलिबसी नोकनिंग फावे कांग्रेस पार्टी दी इबुंग अमदगी ओइबा असा तौनिंगाई ओइदरबा पार्टी ने कांग्रेस लाइक मतम फेक एनकाउंटर द मियोय लिसिंग अमग समा कुनिफान की मथक हाथ खेबने असिगुम डेमोक्रेसी खोंगाउनबी की थौंगासी BJP न ngasi फाव तौद्रे अदुन कांग्रेस का BJP का कैदंग द संगदमनबा यारोय हाइके अतोप पाउ मतना इंडिया न मखोय की सिटीजन सिंग द यूक्रेन थादुकनबा खंगनख्रे यूक्रेन द लेवन डन एम्बेसी न यामना मरु ओइदबा थबक लेवन डन नेशनल खुदिमक मतम खरागी ओनि यूक्रेन थादुकनबा पाउदाक पिख्रे इंडियन स्टूडेंट सिंग द स्टूडेंट्स कॉन्ट्रैक्टर सिंगल लोइनना चार्टर फ्लाइट सिंह की अपडेट सिंह हेक लेतना पाव लोन बखंगनख्रे ngarangabati ngasi ayukta Ukraine की तोखाई तानिंग बसिना खुदुम चंदु लेरिबा लेबा कदोके नोंबक तंग बसरुकता लेबा टोनक सिटी द पोखाई बकी मखोल के ताके पोखाई की बसिंग अदु करिनो आइबा मयक सेना खंग बगम खिदे मार्गसिदा UK की प्राइम मिनिस्टर बोरिस जॉनसन फंगथोकी बदा यूक्रेन की ngomkui da Russia na lantana na thorang liva ase kumjali sing amaka sa panifu ga manga tagi hawrga Europe ta khwaidi ki chawba lana ma oigani haire Organization for Security and Cooperation in Europe की मॉनिटर सिंह दा फंगदोकी बदा यूक्रेन की तोपक थंग बसरुकता थमलकी बनवै कामना दबगी सुक्ति लिसिंग अदिरक अना थवाई ख्रे आइगे Ukrainian government amasung separatist force in Ukraine की नोंफुक तंग बसरुकता कुमजा लिसिंग अदि तारागा मरी दगी हौना हेक लेतना लान थेंगना दुना लाखे हरिबा मफम सिंह अदुदा सालिंग सथरकपदगी मॉस्को अमसंग नोंसुक लेबाक सिंह की मरकता उंखनबा अमथोके मरकदुदा रूसिया ना यूक्रेन मनकता लानमी की बिल्डअप हेंगलकबगल लोइना रूसिया की स्ट्रेटेजिक न्यूक्लियर फोर्स इन एक्सरसाइज सथाबबु प्रेसिडेंट व्लादिमीर पुतिन ने यंगसिनके रूसियन लानमिसना यूक्रेन की ngamkhai बनकता पैसलाखिबा अदु लांदाना बमतम गारिबनी आगे वांगु तेरा लुपा मरुप द चथगिबा बोंगी अटैक रेड आर्मी प्रीपागनने ngarang nubitam pungni fanrom tabada kaksing district ki manung chanaraiba wangu tera lupa mrup mayada khongna federal salubagi halakpa wangu askol da matam khara posting tadun leba indo tibetan border police ke kangbu amada IED bom ani plan tawduna thamlamba amade pokhai badagi hena sathina asiana tholom gadabadagi laibak phawraba border police asigi person ani mathangsin na Uttarakhand dagi Girja Sankar Saikuntra rifleman number CT GD 100330252 amasung Gaurav Rai
Sahi kun gataru rifleman number CTGD 130450477 aru phibam ta chokan ki badu Red Army Pribagi Special Task Force Sina akan na zataki ba thabang ni and Pribagi Publicity Officer Department of Publicity and Propaganda na kodek pitu na thadorakpa serul amada phongdorakle Cerul asida thawduga si tha asi kunifan amasung Mars mga tatangka gani thokna pangtokadoriba Taragani thu Super Manipur Legislative Assembly Mikal asiga mari lena report khombalak baga loinana Loilam mara session na iramdam asigi risa sing bo themba laklibi India ki Prime Minister Narendra Modi ki khongset Jawlop Singh apunba coordination committee korkomna ating batham baga loinana kanglai pak pumba total shutdown tawriba asibom mapung bana sogatpa phongdokpa ki saruga mane Irai jasing na su Prime Minister Modi ki khongset asibu sogat pidana bakhangalakle Serul sida kumsing lising amaga sampan marfu ki mas kuntaru ke ipung tara minat tara mengarum tabada koirman kaitel mayai teleramba women hostel sahi khara ki mamang tana district hostel aina khang ramba atu ki gen mayada CRPF ki commandant misra ki escort kambu amada Red Army pepa ki thauna faraba lan misina landa duna havildar ama halaga constable anina aso pandangan duna stangle amaga 303 rifle amaga lauki ba thawdoga duna lamdam masagining tam jawul iho ki puarida hanboy na IOF ta khuthatun lamdam Kanglai fakta ningtam jawul satari habi safong kiba thawto kaduna ahan bawaraga ngasi babuda Red Army pripag na IOF singi mathakta thengkang character landa duna makal maka kya ke tek sathakre iramdam kanglai fakta ki IOF sing marufang na photok tuna lamdam masigi laimai da khongkul tahandaba loinana loilam lenga mut tatriba phawwa anbalai tana IOF singi mathakta khutha ki gani aibo wafamsu serul sin makhatare aroibada lamdam masida leriba iraisa sin loilam leihakki lanmi singi manak nangna Laivida ba haijabaga loina iramdam kanglai pak makta mangta kanana ba aron ba agenda puduna lagliba Prime Minister Modi ki khongsat ki mabda prefak na laibaga loina iraisa punma po khongsat asi sogot pidana ba aire Police ka chawna bukna kre ningthaujam Rohit Elias Kunok misagabari laina na sem ki ba JSC against the brutal killing and Rohit na lepna changsilak ba khongsang ki makhata na wai makhata bo oina masing tamlaba novice na court ki gate mara laiba mihat pajarak piyo Mairoi hatwa janing de haven simbo kholau ka lauram badagi khoisauna rabam biamna court ke ket nam khaituna court complex jang mazas ki ket ta mu kholau ka su khongjang sangchen gre hairok dagi lakpa yam labna pi khongjang loising aduna court ki mapanda pen da bagi kholau lauram badagi makhatana court ke gate da matam kharap mong daraba matung tan pi sing aduna court ke ket nam khai khibane nabi khongjang loising aduna court complex manung da lauduna laike ngasai pung tara dagi nungthel pung ani helba phawwa khongjang changchen no court manung da amade Mafanda thingtuna thamke khongjang adu da saruk yakiba em gamvini da phangdo kibada Rohit mihat chiner ba musing adu bot mang da thadok laroi loina mihat asiga mari enen mara level sing ain goiba dandi firagani aiba thajaba perak padi khongjang asi handok pani karigumba miam da pikhiba thajaba asigi ona daina bada thabak jadarak labadi makhatana akan ba khongjang jangsin gani aike Mars maga Mikhal game bayukta pungni fugarifat gi bancha tharagani ukal Handak bang toka doriba taragani thu suba bidan sapa Mikhal gi nauna matam leblak liba asida ani suba face ki Mars manga lamta thangja huban bit asigi nubit asi atoba matam amata honglok pinaba ECI CED amdi CEO na jingbada Mikhal sililang liba singa mari leidaba kya gi mafamda kyarak haijarbasu tabi daba amdi thawoi bidaba kya asigi mayokta lakliba February kun mari gi ahingnong yai dagi tang kun taruke Ahing nong yai fowa pungni foga nipan ki oiba Manipur ban tawna da balep nakre aina umang lai kan ba apun berlup ukal gi General Secretary M Jilanga mana thadorak pa zero lamada haire makadarak pa atopa pau madana RJD gi lusing ba lalu prasad jadap CBI ge akan ba kona sahi manga jail lag homfu fine tawre lupa kur song kontragam papan gi sajik lai bagi wathokta mara laire aina tha asigi tara manga da ranchi gi CBI ge akan ba kona lag thokra pa RJD gi lusing ba Lalu Prasad jadab asingasi court asina sahi manga sel galoina lupa la khomfu fal tawna da badan de pikre court asina tha asigi tara manga da mahap kumara laire han lang thokra pama tungda ngasi mangon da sahi manga jail fi bagaloina da lupa crore khomfu gi dandi pikhi bane lupa la khomfu gi dandi pikhi bane mamang da sumak akanaba designated court na sahi kya jail pikhi bagaloina na thagdo gadu da chenaba mi kuntra gani pana si bagi dandi pi balai khra bane Aroibada content sing asiki marwai pa pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiriba punama puthaga chari channel asina tomda kanarabadi subscribe to bidribasna subscribe to birmo loinana like and share to sukawi kana punama po abakhana thaga chari